CRPF na lisay na kanbadagi blockade handokre. Kangpopi district ki konsa khul yaw na laylon Wi-Fi kuki khulda combined force na akanba operation chathabadagi Committee on Tribal Unity Kotu na atopa maram kaya puthoraktuna ngarang nungtil pung mari dagi National Highway ani amasung National Highway kuntra tareta kudaktagi highway ani asi thingjinbagi khongjang chatharkibadu lambi thingjinba singbu CRPF na tear gas cell kapda natana lisai na kanthabadagi kudakta handokre. Khongjang asi handokpagi matangda kotu gi zero lamana hai lainga ki authority singa makoi gi yanaba ma purpadagi amasung kangpokpi district ki SP na thaudang laurgani haibagi thajaba pirpadagi highway ani da rangdi hauraduna chatharkiba emergency blockade ki khongjang kudaktagi handokle hari kangpokpi district ta laiba kuki singi khul amasung miyoi singbu safa nanaba thaudang SP na laurgani haipadagi miyam bungak sen nanabagi damakta mari lainaba area singda thamlakiba village volunteer singsu lautoklagani haina phongdorli adubu security gi maikaidagi ahoba laiduna misi mina amadi lan thum mangan bani singba thogningda batodok sing kuki gi khul singda thoklabadi kangpokpi SP amasung central force singna madugi tekchak pugodabani hairi SP gi maikaidagi kuki zo gi khul singda tangai fadana sangba polam sing asoengam yaudana pudok pusin tawangani maruoina laimakong area da tuilang IT road area Kangsup area amasung bungpi area yauna security na section thaurang laukatkani hainasu phongdorli Khurai ahongge gi khas lenda sajilamba hotel ani godown ani maira sang ama takthokre Court na piba order gi matungina Imphal East District ki magistrate na order thoklaba matungda ngarang security na section na ngak selaga Khurai ahongge pukri mapal da leiba lainga ki khas lenda ayaba yaudana lamkhopsin duna sajilamba hotel ani godown ani amasung maira sang ama machinery sijin aduna lauthokre eviction gi thabaga si ngarang eupung taren makhairom tarakpadagi haukhibani encroacher sing takthokpada MLA TH Arun Kumar laktuna yengsin ki district administration gi thawung asigi mayokta teli sing na akan mamong da yaningda ba phongdorpadagi MLA na warusin purukna honaki teli sing nadi mafam asi makhoi gi lamni amasung ngalingai gi matamdagi mafam asida lairaklaba structure sing ni hairaduna eviction tauba yaroi haiki adubu executive magistrate yauna security personnel sing na ngak senduna eviction gi thabak mai pakna sathaki More amasung Surchanpur dagi relief camp ta lairakliba mahiroin manga Dehradun da class 10 fawwa lemna tamhalagani May tarik ahum sok lisingani ka kolom doi dagi horaklaga state amasung union laingak na waroisin purakta dagi haujik sahi ahum he na chatharakliba Manipur gi tamthiraba lan gi thodok sing na maram oiraduna thawai hingnana bagi tamangta lanjinarakuna tongan ba relief camp da jangjafam laurakliba nupamacha IDP mahiroi mangabu Uttarakhand gi Dehradun da leiba Tribes of India Dun Sanskriti School da sel amata tingdana class 10 fawba mahi masing tamhangadori Dehradun gi school asi da tamnana bagi damangta khankalaba IDP mahiroi sing asi Moriam sung Surchanpur dagi lanjelakhibani haujikna Imphal gi tongan ba mafam da hangba relief camp sing da sangjafam laurlibani makoi mangana school asi da class 10 fawba tambada chana thangna ba laifam amasung school gi uniform amasung makoi gi tangai fadarba mathau ta ba khudong cha ba punamak lem na pigani hari makoi ni Imphal dagi Dehradun gi school asi tamna chatpagi selna Inspector General Assam Rifles South IGARS na midyeng makhada Assam Rifles na puthokani hairi mahiroi manga asi Imphal gi tongan ba relief camp sing da lairakliba mahiroi sing gi marktagi khangatpani taurang asi Information Technology Institute ITI na sponsor tawbani hari School asida lem na mahitam luragadaba mahiroi sing amasung makhoi gi guardian sing galoinana ngarang Imphal gi Lokbhavan da Governor AK Bhalaga su hakthengna unakre makhoi ga unaraduna Governor na hai IDP nupamacha mangabu class 10 phawba lem na mahi tamhangadoriba thorang asi makhoi gi damakta di achouba khodong chaba amani amasung makhoi gi haithoi singthoiba sing hena chawkhat hanana pukning thawgatpani mahiroi sing asi gi tungi punsi da Afaba oirasanu haibga loinana Assam Rifles na lokalagliba thorang asigi damakta thagatpasu phongdorki Lokbhavan da IGAR South Major General Gaurav Sharma amasung Mapan Sector ki Commander Brigadier Pratish Kumar su laktuna mairoi sing amasung makhoi gi guardian sing na wari watai sa nabada saruyaki
Panduna laiba thabak-sing loisilabadi thangju numita amuk hanna suti oirkani, Chief Minister. Panduna laiba thabak-sing asi mapung phana loisilabadi thangju numita amuk hanna suti oirkani haina Chief Minister YKM San na phongdokre. Wafam asi ngarang Imphal gi City Convention Center da numit humni su no pangthokadaba reforms in school education in Manipur and approach to implementation, challenge and the opportunity of NEP so lisingani ga kun hodok laduna phongdok kibani. Vidyabharti Shiksha Vikas Samiti Manipur na sinba workshop asi hodok pagi thawrumda Chief Minister na makhata na hai Nelson Mandela na education gi maru basing phongdok longki amasung masina male masibu honghan bagi khwaidagi mapangal kanba khulai amani haina phongdok longki haina supanki. NEP sok lisingani ga kunna lakadoriba sahi sok lisingani ga nifu tareta Biksit Bharat Chaukatlaba India ohena nabgi damakta education sector da thodang laugani haraduna class 5 haw gi mahiro sing da takpi tambi bagi tabak asi masa masa gi mamalon da sathagadabani haiwa sina angang sing gi mahima sing da hena kumang chauksila lagani haiki. Housing mayung nariba Manipur gi law and order gi phebam asina maram oiraduna kalen suti fawba chayol ahum tharambadagi amada hanthale trong laubi thodoki matungda state asigi mahiloisang sing amasung lainga ki office sing da tha amarong khudong chada ba mayokna hanki masina maram oiraduna thang junumit singbu lainga ki loisang punamakta mangkhiba matam kokhatna nabagi damakta suti oiraroi haiduna lauthokibani haiki. NEP bu mai pak na chana hanbada mipum khuding mak na chap manaba thodang lawdabani amasung thabak asi lainga khakta da inthok loidabani haiki. RIMS da breast cancer detection gi damuta hanba 3D digital mammography machine thamkre. RIMS ki Department of Radio Diagnosis da breast cancer detection athabada tengbang duna thabak asi da hena mapangal kankhat hananabagi damakta 3D tomosynthesis ka loinana digital mammography machine sangakre. Institute asigi director Professor G Sunil Kumar na athoiba mithunglen oiraduna machine asi sangabada RIMS Hospital gi medical superintendent Professor N Sanjeev Din Academics Professor L Rajesh amsung Institute asigi Department of Radio Diagnosis asigi Head Professor S Subhash Chandra Su saruyaki. Taurunga mari lenana director na hai RIMS ta 3D digital mammography machine hangdok liba asi singthaningai oiba institute asigi achievement ni Manipur da hariba machine makal asi ahanba oina hangdokpani amasung north east na ahum subani haiki. Machine asigi mateng na mangjauna na breast cancer bu ngalingai matamda khangdokpada mateng panglagani amasung patient lying bagi thabak henna Paktok Chauthok hanbaga loinana medical education amasung research ki thabaktasu henna mapangal kankhat halagani haiki. Patient sing the mammography machine asigi kanaba asi sumnatagi lupa chahum long khakta da phangangani loinana institute asina senba sahi sok lisingani ga kuntaru kuntaret ki manungda NIDA department ama hangdokna naba pandam thambaga loinana biplane interventional radiology system su thamnana ba honari haiki. RK Kamaljita Award Piragani. Tripura da Manipuri Mahirol Wari Semgat Piramba Saknairaba social activist Laikidrava Raj Kumar Kamaljit Singhada Takhel Ratna Award Masalitrapa Tungda. Piragani Haina Manipuri Literature and the Cultural Forum Tripuragi Secretary Koshnam Mangalgi Cherol Amana Fungdurli. Forum Asina Takhel Tengbang Lukka Punna Sinduna Lagliba July Kuntarukta Agartalagi Sukant Academy Auditorium da Manasi Laikidrabagi imung manung da Kuchinargani hai na Fungdukli. Kashmir ge hospital amada heart function da soiba leitaba patient kuntareta pacemaker hapchil lamle. Jammu and Kashmir ge Anantnag ta leiba Government Medical College GMC da heart function da soiba amata leitaba amasung report ta heart function normal oi hai na iram laba patient kuntaret ki heart ta Hospital asigi Dr. Singh na pacemaker hapsil lambagi thodok oi kibaga loinana Jammu and Kashmir gi Health Department na thodok asigi matang da tijana na ba order thokre. Heart function da soiba leitaba patient kuntareta pacemaker hapsil lamle haibasi hospital asigi cardiology department ki record sing internal review tawbada khangba ngamlakibani review aduda medical expert sing na hairiba patient kuntaret asigi heart ki diagnostic report blockage natraga
एरिथमिया चिंबा हार्ट की कंडीशन लई हाइबगी मतिक चाबा मरम अमता पीरम्बा थेंगनखिदे हाइरिबा कंडीशन सिंग असी पेशेंट सिंग असिदा लैरे हाइबगी रिपोर्ट लैरमदबना मरम ओरगा हॉस्पिटल असिना पेशेंट सिंग असिगी हार्ट ता पेसमेकर हप्सिलमसी लोन यादब मौंगदा ओइबदा नतना मेडिकल की मियेंगदा चाउना सोइबनी हारि हौजिक फाउबदा ऑथोरिटी सिंगना थिबोहमबगी थबक चथखिबदा पेसमेकर सिंग असी सारिबा मैन्युफैक्चरर सिंग अमसुंग सप्लायर सिंग खुचमनरगा हॉस्पिटल असिना कमीशन फंगननबगी नबुक्ता पेशेंट सिंग असिदा स्कैम तौबा ओइगनी हाइना थाजबगा लोइनना सीनियर कार्डियोलॉजिस्ट अमदी हॉस्पिटल असिगी एडमिनिस्ट्रेटिव ऑफिशियल सिंग यावबा मेंबर मंगाना साबा स्पेशल कमिटी अमा पेशेंट सिंग असिगी केस खुदिंगमक अमममता ओइना येंगसिननबा थौरांग लौखटख्रे चैरक्सिदा हॉस्पिटल असिगी ऑथोरिटी सिंगना थौदोगसिदा चेनबा डॉक्टर सिंग सस्पेंड तौखिबगा लोइनना विक्टिम ओइरिबा पेशेंट सिंग अदु पाउ फाउनदुना कौखटननबा थौरांग ख्रे हाइरि अकन मनोंग चुरगनी था असिगी कुनमंगा फाउबदा अवांग नोंगपोक लमदम वेस्ट बेंगल की सब हिमालयन रीजन अमसुंग सिक्किम दा अकन मनोंग चुरबि याय हाइना इंडिया मेट्रोलॉजिकल डिपार्टमेंट ना फुंगदोखिबगा लोइनना रेड अमसुंग ऑरेंज अलर्ट के लाउथोखरे IMD ना हाई ngasi फाउबगी मनुंगदा वेस्ट बेंगल अमदी सिक्किम दा अकन मनोंग चुरबि याय अमसुंग था असिगी कुनमंगा फाउबगी मनुंगदा अवांग नोंगपोकी स्टेट अयामबदा मयाय ओरप कनबा नोंग अमसुंग अकनबा नोंग चुरबि याय नोंगजो असिना अवांग नोंगपोकी अर्बन एरिया सिंगदा खुदकी ओइबा इसिंगी चाउ थोकहंदुना मियामदा चाउना खुदोंग चादबा मायोकना हलकपसु याय हाइकी अगस्त की तांग मरी दगी हौरदुना गुवाहाटी दगी दुबई अमसुंग अबू धाबी की डायरेक्ट फ्लाइट लेरगनी सही असिगी अगस्त की तांग मरी दगी हौरदुना गुवाहाटी दगिना दुबई अमसुंग अबू धाबी की डायरेक्ट इंटरनेशनल फ्लाइट लेरगनी सुंगलेप लेपतना पाइगदौरिबा फ्लाइट सिंग असि असम की लोकप्रिय गोपीनाथ बोरदोलोई इंटरनेशनल एयरपोर्ट तगी एयर इंडिया न ऑपरेट तगदबनी हाइना असम की CM हिमंत बिस्वाना लाउथोखरे खोंगथांग असिना अवांग नोंगपोकी मियोई सिंगना वेस्ट एशिया की अचौबा कमर्शियल अमसुंग टूरिस्ट हब ओरिबा दुबई अमदी अबू धाबी न सिंगमा मफम सिंगदा चननब होनबदा दिल्ली नत्रगना मुंबई न सिंगबदा पंदुना लैबगी खुदोंगचादबा अदु मायोकना हलरोय हाइकी खोंगथांग असी मतम सांगना यूरोपियन यूनियन EU ना असम दा लंकोइबा सिंगना चटपदा मसाना चेक्सिनजबा अमसुंग मसाना रिस्क लौदुना चटकदबनी हाइना थमलंबा नेगेटिव ट्रैवल एडवाइजरी लौथोखिबगी मतुंगिन्ना लौखलखिबनी गुवाहाटी दगी थाईलैंड सिंगापुर अमसुंग भूटान की इंटरनेशनल फ्लाइट सु चलाइबा हौख्रबनी थोक फंगद्रिबा ग्रेजुएट सिंगदा थागी ओइना लुपा 3,000 पीरगनी वेस्ट बेंगल की लेंगाक पाइरिबा BJP ना स्टेट सी की शेडो बजेट पुथोखिबगा लोइनना थबक फंगद्रिबा ग्रेजुएट सिंगदा थागी ओइना लुपा 3,000 पीरगनी अमसुंग नुपी सिंगना पब्लिक बस तोंगबदा सेल लौररोय हाइना फुंगदोखरे वेस्ट बेंगल की शेडो बजेट असिदा BJP ना थबक फंगद्रिबा नहा सिंग नुपी ओइबी सिंगी वेलफेयर अमसुंग रूरल डेवलपमेंट ता माय ओनसिनबगी ममी ताकी बजेट असिदा वेस्ट बेंगल की इंडस्ट्रियल सेक्टर अमुक हन्ना हिंगत हन्ननबा अमसुंग प्राइवेट इन्वेस्टमेंट कौननबगिदमक लैरिबा स्ट्रक्चर सिंग मखोंगदगी हौना सेमदोक्तुना स्टेट असिदा थबक जनरेट तौननबा पांदम सु थमखी ऑपोजिशन पार्टी सिंगनदी BJP ना प्रोजेक्ट तौरिबा स्कीम सिंग असिना स्टेट की ट्रेजरी दा सेल थुमगा मरी लेनना अचौबा पोटलुम अमा हाकलगनी हाइना यानिंगदबा फोंगदोखी